ꯊꯧꯅꯤꯖꯔꯤ Mathel recipe channel asigi maikei dagi mayam taram nokse mayam ingesi di chahau tel haujage ado sajibu su yokchale sajibu dadi ayamna loina chahau tel se haunei ko chahau tel se aina dum thengai jabada yamna kanba chikpa ngamdaba ya ka tek tong towa adu su mayam ma thengai ko adu chahau tel se karamna hauragadi yamna naugani adu yamna su mahauregini na haibado ingesi video si te uchege mayam aduna video se lo paw meeting ka view chahau tal haunabagi damakta aina sida chahau gi jam khara lawjare da sida chini leijare adudagi asina sangom powder sigi mahuta khoina sangom mahi oina happy resu yagani adudagi asina desi gi khara ma lawjare desi gi se aina sida chamas ama tanghai muk lawre ado desi gi sigi mahuta dalda oina happy resu yagani natraga thau oina happy resu yagani adudagi asida baking soda se pinch sama niko adudagi asina thum ado hojik machar singa se haiba loirabanina hojik tan se totna batawrage ahanbada tan se totna bagi damakta ising khara sahalani ising se jamna hinjana sabana te khara lumbu saba ising na topigani ising se sare ado thinjelani do kari gumba ising sabung tawbasina tolaga ngaha kupsinduna thamba taragadi magi chengmit tu su uraroi adudagi tan su chab matam de lek launa akhoi kanbado tawraroi bako hojik aina sida kon khara chawba ma lawre hojik asida jam se hapchan birani chini se hapirani chahau chan sida kitang thumni tawbana henbani hawba adudagi asina sangom powder se natraga su sangom mahi oina hapirasu yagani adudagi asida ghee leijare asina thum adudagi asida baking soda se pinch ma khakni hojik asi phajana mix tawbirani hojik ase ngasai gi ising asabaduna khara hairaga totpirani ado chahau tan se totpa matam da ko yamna kangna totpi ganu kitang petak tawna totpiu aduna horen tan do chaba matam da akoi gi naugani aba yamna kanna totpa adudi tan do yam kangani saibda ngamoi masagi sangom powder amadi ghee hapkhibado aduna tan se horen chabada manam yam nungsigani aba tanse totpa loire hauji makhum ama kupsinduna minute 10 mu thambirani makhum kupsinduna ngak thambibasina chengse popthoknabagi damaktani ba hauji minute 10 mu phare ado makhum je hangdokpirani ado tanse akhoina sumaina tolaga minute 10 nate minute pungkhai ama pung ama phawba thamlagadi amuk hena suphagani abako kuina thamlingai jam do popasu hengani adudagi tandu su nauba hengani ji khang se sare thaw hapirani tan se thaw to tawra hodobani na thaw se kitang yam hapigani hojik tan se kamaina semgani haibadu ulage aina sida ising khara lawjare ising sida khutse ana phadana sonalani abako chora na matungda asidagi tan se sikar lawjare sumana tara matungda koi khubak se thamaga ko sumana phajana sembirani abako semdoga thamaduna tan se yam kalle abako adudi thawda thadadi mai se medium flame da thambigani tanse bathang makha odopire Yung view mayam tan se phajana kam khaliko tan se yare
aduna lawthokpirani hojik lehoriba tan atai sing asisu loina hawdokpirani ado tan che totpa matamda khitang petak tawna totpiba adudagi direct adum sema hawbiba akhoi semlaga thamba dudi thamba yanabani haiduna tan che khara kanna totpirani aduna horen hawraba tungdadi tan do chaba matamda yamna kalleba aduna yaragadi direct adum semaga hawbiu Yung mayam tanse phajana kam khatleba ko adudagi di yamna su nawi tanse mayam ai chahok talase hawba loijere ado hawba matam da ko khitang paiba ko yawna tanse khara phajadaba su yawre phajaba su dum yawre ko asumaina hawraga di ko chahok talase chabadu su yamna thotkani adudagi hawsu yamna hawni ga thambibagi mahuta asumna sem na direct hawba sina isada su komi aduna mayam se sunsoi soidana handaki sajibu cheiraoba sida soidana chahok talase hawduna chabiu ado mayam pumna makpu aigi maikei dagi advance oina happy sajibu cheiraoba ado mayam ngasi gi oina di video ase matang asida losinjerage mayam na video ase loina yengla matungda like tobiramu share tobiu loina na channel asida anobo oiragana channel asibu subscribe tobiramu subscribe toro matungda bell button number kaubiganu aigi makha taba video gi notification laknabagi damakta